Akoibagi Phivam Ngak Shelhoudrabadi SHA-UCHEK AMADI PAMBI MAKHAL kaya Malem Asidagi Khongul Mutkhibagum Meeoiba Eikhoisu Mutkhiba Yai HAINA Environment and Climate Change Director Dr. BRAJAKUMAR PHONGDORAKLI Wafam Manipur Lengaki Director of Environment and Climate Change Sinduna be part of the plan Haiba Timgi Makhada Malem Goida Pangthokpa International Day for Biological Diversity gi Thoram the Mahakna Phongdokibani Khongampat awang lekai da leiba ibudau awang Kaurugi Community Hall the Pangthokpa Thoram aduda Brajakumar na hai Malem gi oina mangtharakli ba biodiversity ase yokatnabagi damak United Nations na pandam kunmari thamde Hairiba pandam kunmari ase kumja Englishing ani shumna kuntra fawgi manungda Malem gi oina fangnaba honade Karigumba United Nations na thamliba pandam kunmari ase kumja Englishing ani shumna kuntra fawgi manungda fangbang ngamlabade kumja Englishing ani shumna yangkhaida Malem ase thawai panba singi yamna nungaiba mafam ama oiba ngamgani haibasine Malem gi oina hauze kaitharakliba amasung honglakliba akoibagi phibam ase kumja Englishing amaga chamapan kun Englishing amaga chamapan marifu amade Englishing ani shumna taragi generation asina kannaba khongthang paikhat haudrabade kumja Englishing ani shumna kuntragi matungna pokpa mirolde hingbada wagani masida sunnatara akoibagi phibam kaitharakpa amasung climate change ki chaithengna Malem asidagi SHA-UCHEK AMADI PAMBI kayagi Khongul Mutkhibagum Meeoiba Eikhoisu Mutloi hainingai leike Madam aduna Malem asi thawai panba khudingmaki nungairaba mafam ama ohenaba honabada mipum khudingmaki achawa thodang lei matang asidadi akhang ahai amadi miyam puna thabak tawminagadabani mahausana piramba akoibagi khudol pumnamak aikhoi isagi iralni haiba wakhalon chengadabani haina Brajakumar na makha tana phongdokhe aikoigi tungda lakadoba generation next 2030 ki matunda thokpa angang singiri 2050 pana khoi pithida hingma ngamoro haibani tamseng haraga अगर पृथ्वी दा लेमिनम SHA-UCHEK लेरंबा जीव मांग की बाहे से एखुजु नोमदि मांग पिया है कि अचोबा वहन थोक से बराबर अखिगी यूनाइटेड नेशंस की ओइबा दुंबा साइंटिस्ट की फोरम सिंग ना बराबर एखुदा पीरबा थ्रेड अमनि है तारे एखुदा अदि कई न उसिगम मांग दे हुजु असमु ना हाबिरा में उसे अपन उदो मयाम सा मयाम थोरप पृथ्वी की मांग की बाहे ता अदुगा ओजाबि कोन जाबिरंबा साजीव मांगीबा एखुजु सानि जीव चमानि को समा हिंगनोइबा एखुजु नो मांगीबा है बिजि सोइद्रबनि मसिन अदुना एखोइ पुन्ना वाक तोमरुम सन है तरफन थौरम अदुदा चीफ गेस्ट ओइना सरुक याखिबा मणिपुर लेंगा के एडिशनल चीफ सेक्रेटरी एमएच खान हाई चीफ मिनिस्टर एन ब्रेन की मीटिंग मखादा हौखिबे चही तरे असिदा मणिपुर एनवायरनमेंट अमसों बायोडायवर्सिटी की फिबम असे खगर फगत लगले हाइना लौबे याई हौजिक लेंगाक असिना पाइखलकलिबा थबक थौरम सिगे मतेंगा लाकदौरिबा चही खरा असिदा स्टेट असिग एनवायरनमेंट अमसों बायोडायवर्सिटी की फिबम असे हेन फगलकनी हाइबगे थाजबा लै मसि पुमनमक थबक तो अंतोप हाइबसे लेंगाक खक्तन ngamloi मसिदा मियाम की अचौबा थौदांग लै लोइनना मणिपुर की मरु ओइबा टुरेल सिंग रिजुवेनेट तौनबगी तमक सेंटर की मरी लेनबा मिनिस्ट्री दगे सेंथंग लौनबो होनागनी हाइनसो एमएच खान मखा ताके Lamphel Pata Leiba CSIR North East Institute of Science and Technology के Chief Scientist Dr. H. Bir Kumar Amadi State Wetlands Authority Manipur के Technical Committee के Chairman Dr. K. Samungam Yauna Pangtokiba Thoram Aduda Chahi Asigi Oina Department Asigi Makhada Media Fellowship Phangnaba Journalist Tarada Fellowship के थबक हौनबा चरोल सिंह कुसिनाखे Similarly, cleaning of rivers, rejuvenation of rivers, Nambul River or Imphal River or Kongba River, everywhere we are working. So I am very hopeful that under the able leadership of our Director, Environment, Dr. BRAJAKUMAR, in the coming 2-3 years, we will certainly try to improve further. And under the able leadership and guidance of our Honorable Chief Minister, in coming times, we will certainly try to make our Manipur a very, very beautiful state with full of biodiversity of flora and fauna.